ngasi numida waram phongkiba tongan manipuri sefongsing amasung thokiba thawdo wathoksingdagi maruoibi I pausing khongasaraga manipur top channel gi maikeidigi myamna thamjage ahanbada राजनीति तौरीबसिंगना मणिपुर सेमगतनबगी मुहूर्ता मसा मसागी खुदोंग चाबा लौनबो होटनरमबना लमदमसिगी अपुनबा सक्तम सगतपा ngamlamdabani चीफ मिनिस्टर सही क्यागी मवांगदगी मणिपुर राजनीति तौरीबसिंगना मणिपुर असि सेमगतपगी मुहूर्ता मसा मसागी खुदोंग चाबा लौनबो होटनबना लमदमसिगी अपुनबा सक्तम सगतपा ngamlamdabani बीजेपी ना मणिपुर कनगदौबनी Mapung faba leba ama semgadawani matau karamna santi thamgadagi haibadu khanduna thabak tawgadabani BJP gi karyakata singna tawgadabasi ahanbada nation building sagatpa kadaira kari ahob lairibage jati masil gi marakta karamba nungainadaba leibagi haibadu unaraga wari shanaraga punsinana bohonagadabani jati masil gi marakta leiramba misunderstanding haibadi ahoba kari leibagi haibadu khangdolaga mensinana bohonabada asopo thodang lawgadabani haina Chief Minister N Berena phongdokre wafam asingasi kangpokpigi sadabana mandap numitnini subna satharakiba BJP Manipur gi state executive mifamgi ngasi aroiba numita pangthokiba thauramda Chief Minister N Berena phongdokibani BJP Manipur Pradesh ki President S Sarda Devi Manipur lenga ki BJP gi Minister MLA singyauna pangthokiba Mifam madura Chief Minister na makhatana phongdokibadi BJP gi khwaidigi maruiba pandamdi lebak semgatpani pandam asigi saru amo oina leita laira amasum awa ana taraba singbu thongmana na chakhatpa ngamnaba tungan scheme kya pekhali Chief Minister na hai BJP gi manung oiba thabak thoram sing asi BJP gi oina leiriba karyakata singna munna khangjinba mathautai maduna party asigi asing saktam uba phangani BJP da yauribani haibigi phibamda asum leibanadi karisu kanaroi BJP na lauriba thaudang sing nainabasu mathautai rajniti wala singsu masagi khudongsa launabagi damak thabak tawbiroidabani rajniti wala singi mekidigi ahoba amata leheloidabani natrabadi lamdamisi kanmangamloi rajniti wala singna lebak singotbagi wakhalna du mayek singalabadi bureaucrat officer singna aran mamong na thabak tarakloi maduna hauzik BJP Manipur gi karyakata singna lamdamasibu semga sagana bohonabada asoba thodang lobiyo wakhal tanadana leiba masum kadaira kari awara palebegi haibadu thidoktuna thabak thoram sing angthokpiyo hainasu Chief Minister na makhatana phongdokhi Makasa tharak poina kanglai paki maira news ta phongba to papawa mana sumna phongli malem gi miyoi billion taret ki manungda billion amadi nongmada sara namatang sapa phangi malem gi angang lising kunna saba phangdaduna si Rasmohan Irawat Foundation Manipur gi kunga tarurak suba mapokumon thoramasi Imphal gi high school da leiba AMDU hall da United Nation gi sustainable goal taragatret ki manungda taragani thu subo riba Responsible Consumers and Production haiba theme da yumphamoiduna pangthokre thauramadu chief guest oina saruk yakhiba DM University gi Vice Chancellor Professor Rasmohan phongdokhibadi malemda leiriba miyoi billion taret ki manungda miyoi billion amadi nongmara sara namatang saba phangi aduga imung khudingi sahi manga gi makhada leiba angang lising kundi saba phangdaduna si maramaduna aikoina sinjak likna sejina se haina phongdokhi mana makhatana phongdokhibadi haujuk phawbi oina universe asida ngasi aikoina leiriba P3B sinatana ising phangbo mapham amata thengnadri nongsuklomgi lebak singna Euro billion kya thadaduna atopa planet singamadi galaxy singda thejin humjin batawbud haujuk phawbi oina ising phangbo mapham amata raithri maramaduna aikoina malem P3B asi Kandaba yadi masigi damakta masida leiriba tilkang thawai panba jiba khudima hinghanba mathautai malemda leiriba thawai panba khudima magi mathau loina leiba ngaktani aduna makhoi singasi ningthina ngak senduna thambana malemgi P3B sikanba ngamgadoribani hainasu pausna makhatana phongdorakli sinjak section na manghandana basu mangna appeal tawraduna hai aikhoina numit khudingi arembara sinjak manghalli Aroiba sak insang amadi atai thawdok kayada sana thanaba polam kya arembada manghalipisi yamna lali amaramna miyoi million kya na saba phangdabagi awaba mayonari lamdamasida fangliba atangma makalgi hida kanaba pambi kya scale gi khalaga aikhoina mamal iyaw yawdabagum mapalamda thadokpasina aikhoida mangjara kadabadugi mi paibesu phungdokhi Mauna makhatana hai lamdamasida hida kanaba manamasing pambi kya hauri aduba aikhoina masak muna khangdabana scale kharagidamak mapalamda yunthoknari asigumba pambi singa sidagi kanaraba hida thau natragana atai pulam kya saduna sel tanki mamai thangda hairiba pambi singa si
ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯗꯕꯤ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯃꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟ ꯇꯧꯔꯒ GI ꯇꯦꯛ ꯂꯧꯍꯧꯔꯕꯗꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯀꯟꯕ ꯉꯝꯒꯅꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯐꯤꯕꯝ ꯑꯁꯤ ꯐꯠꯇ꯭ꯔꯦ ꯑꯗꯨꯒ ꯁꯉꯥꯏ ꯀꯟꯅꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯑꯐꯕ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯊꯝꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯀꯌꯥ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯈꯤꯕꯁꯤꯡ ꯑꯁꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯄꯥꯝꯕ ꯀꯌꯥ ꯌꯥꯎꯔꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗꯁꯨ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯪꯂꯥ ꯄꯥꯎꯗ ꯐꯣꯡꯕ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯒ꯭ꯌꯥꯁ ꯄꯤꯒꯅꯤ ꯍꯥꯏꯅ ꯗꯤꯂꯔꯁꯤꯡꯗ ꯊꯥꯖꯍꯜꯂꯒ ꯒ꯭ꯌꯥꯁ ꯄꯤꯕꯤꯗ꯭ꯔꯦ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯤꯔꯃꯜ ꯒ꯭ꯌꯥꯁ ꯗꯤꯂꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯒꯗꯤꯁꯅ ꯍꯥꯏꯈ꯭ꯔꯦ ꯁꯤꯕꯥꯀꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯃꯤꯔꯦꯀꯜ ꯑꯦꯟ ꯈꯨꯔꯪ ꯊꯥꯡꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯦꯝꯄꯅꯤ ꯑꯁꯤꯅ ꯃꯤꯌꯥꯝꯗꯒꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯒ꯭ꯌꯥꯁ ꯐꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯗꯤꯂꯔꯁꯤꯡꯗ ꯊꯥꯖꯍꯜꯂꯒ ꯂꯨꯄꯥ ꯀ꯭ꯔꯣꯔ 10-5ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯄꯩꯁꯥꯁꯤꯡ ꯈꯣꯝꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯖꯒꯗꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯦꯝꯄꯅꯤ ꯑꯁꯤꯒꯤ ꯔꯥꯖꯦꯁ ꯀꯨꯃꯥꯔ ꯀꯧꯕ ꯅꯤꯡꯊꯧꯖꯝ ꯕꯦꯁꯦꯁꯣꯔ ꯀꯧꯕ ꯗꯥꯏꯔꯦꯛꯇꯔ ꯑꯅꯤ ꯑꯁꯤꯅ ꯗꯤꯂꯔꯁꯤꯡꯗ ꯊꯥꯖꯍꯜꯂꯒ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯕꯦꯇꯔꯤ ꯄ꯭ꯂꯥꯟ ꯑꯃ ꯏꯝꯐꯥꯜꯗ ꯁꯥꯔꯒ ꯃꯅꯤꯄꯨꯔꯗ ꯒ꯭ꯌꯥꯁ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯍꯟꯗꯨꯅ ꯏꯪ 2018ꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯗꯤꯂꯔ ꯑꯃꯗꯒꯤ ꯂꯥꯈ 6 10 ꯐꯥꯎꯕ ꯀꯂꯦꯛꯁꯟ ꯇꯧꯈꯤꯕꯅꯤ ꯀꯂꯦꯛꯁꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯁꯔꯚꯤꯁ ꯑꯁꯤ ꯐꯖꯅ ꯇꯧꯕꯤꯔꯛꯇ꯭ꯔꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯤꯂꯔꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯔꯥꯟꯕ ꯆꯥꯔꯖ ꯑꯃ ꯇꯧꯔꯒ ꯑꯅꯧꯕ ꯗꯤꯂꯔꯁꯤꯡ ꯑꯦꯄꯣꯏꯟ ꯇꯧꯔꯒꯅꯤ ꯍꯥꯟꯅꯒꯤ ꯗꯤꯂꯔꯁꯤꯡ ꯀꯛꯊꯠꯂꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯔꯤꯐꯤꯜꯒꯤ ꯔꯦꯠ ꯑꯁꯤ ꯔꯤꯖꯅꯦꯕल ꯑꯣꯏꯗꯦ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯠꯇꯒꯤ ꯍꯦꯟꯅ ꯇꯥꯡꯉꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯥꯒꯅꯤ ꯍꯥꯏꯔꯤꯕ ꯕꯣꯇꯔꯤꯡ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯧꯈꯠꯈꯤꯕ ꯄꯩꯁꯥꯁꯤꯡ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯏꯔꯥꯡ ꯊꯣꯛꯅꯕ ꯁꯤꯜꯂꯤꯕ ꯃꯟꯇꯛ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯆꯩꯔꯥꯛꯄꯤꯌꯨ ꯀꯨꯗꯥ ꯃꯟꯇꯛ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯥ ꯑꯁꯤꯒꯤ 10ꯗ ꯊꯣꯛꯈꯤꯕ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃꯗ ꯃꯟꯇꯛ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ PBO ꯃꯟꯇꯛ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯤꯟ ꯅꯝꯕꯔ 795103 haina thaba letter head sizinaduna Kaksing district ki manungda leba mafam amabu Sandel district ni haina hairakliba si athubada Manipur lengang amadi mari leinaba department am yeng sangbiu matam kuina laminaraglaba Kanglup masil gi marakta irang thoknaba siliba miyoi sing faduna sairak pidrabadi akanba khongjang sangsilagani haina Kairakki club singi apunba body ama oiriba Kairak United Development Association gi secretary and asaubana ngasi Kairak Yawabung na pangthopa pawgi mifamda phongdokre mangna makha taraduna district asigi manungda khundariba singmi sing nungsi sanana leiminasi furup ani gi marakta nungsinadana sinbigano haikhenasu pawsna phongdorakli atopa pawmana ED gi thawongbu yaningdaba phongdoktuna MPCC na Rasbon gate mamangda gerau tokre AICC gi lusingbu Rahul Gandhi amadi Sonia Gandhi bu Enforcement Directorate ED na hanjina kawbi mayokta Manipur Pradesh Congress Committee amadi Congress Frontier Cell singna Rasbon mamangda gerau tawbuga loinana tuan khulauk sing laukre MPCC gi President oiriba MLA K Mega Chandra amadi Treasurer TS Lokeshwar na lusingduna Congress bagondagi hauduna Congress Army amadi Frontier Cell singna Rasbon mamang fawbu lakpada police singna thattuna Sanandana bahona ki adubu athingbadu namkhaiduna laklaga Rasbon gate mamangda kholau sing lawbuga loinana gerau tawduna phamjinki ngasi khongjang gi saruk yakhiba MPCC gi President K Mega Chandran hai Congress ki lusingbu Rahul Gandhi amadi Sonia Gandhi bu Enforcement Directorate na hanjina kawbamadi maralaitaba bu maralaiba sanba siganingde ED gi thawong si condemn tawi Enforcement Directorate pu BJP gi tul oina sisinabi yaningde Bharat ki santi oiba unity and diversity amadi democracy bu akhoi punamangna kanana bidamang asigi khongjang asi sangsinbani ED na opposition gi leader sing khalaga maral itabada maral sisinaba si yaningde asiguma thawong asi Congress na condemn tawi ngasigi khongjang asi da saruk yakhiba sing aduna down BJP Narendra Modi Mudarbad BJP Mudarbad Congress Party Zindabad Rahul Gandhi Zindabad ED gi thawong yaningde haba khulaw singsu lawkhi hena pausna su phongdorakli atopa pawmana lenga ke ayaba yaudana sajilibi sing eviction tawragani Manipur lenga na Imphal West ki mafam punamakta Manipur Conservation of Peatlands and Wetland Act 2014 amadi Manipur
Public Premise Eviction of Unauthorized Occupants Act 1978 की मखादा लनाई मीसिंग पतादार अमदी लमखोपसिंदुना युमकई सजिनबा ड्रेनेज सिस्टम सोकना सजिलिबसिंगना थासिगी कुनगहुमदगी नुंगथिल पुंग अहुम फावगी ममांगदा हाना लेरम फिबमदा लेहननब इम्फाल वेस्ट की डिप्यूटी कमिश्नर टीएस किरण कुमार ऑर्डर अमा थोखरे ऑर्डर असिने इम्फाल वेस्ट की मनुंगदा सेलिबा तोरेल मपाना सजिलिबा नेशनल हाईवे स्टेट रोड इंटर विलेज रोड सिंगदसु ऑर्डर असिना कोनसिंदुना मसा मसाना सेमजिन सजिलिबसिंगबु लौथोकदबनि करिगुम लेगांगना पीरिबा मतमसिदा मसाना खंगना ऑर्डर असि इंद्रबदी लेगांगना मथक्ता पल्लिबा एक सिंगसिकी मखाद इविक्शन तौरगनि हाइनसु फोंदोरखली मखासा थरकपोइना पाउनिंगकोल पाउक्सीदा फोंबा तोपा पाउखरना बीआरटीएफ ने इंडो म्यांमार बॉर्डर फेंसिंग खाबासी मखासा थरबदी मणिपुर की खुलकिया म्यांमार रोमदा लेखरगनी मणिपुर की गामखैगा मरी लैनना इशू खुदिमक लमदमसिगी सीएसओ सिंग खुदिमकना अमत ओइना मियेंग संगनुना थेंगनबा मथौ ताय हैना इन्फॉर्मेशन सेंटर फॉर हिल एरियाज मणिपुर ईसम की प्रेसिडेंट युइमी होरम नंगसी मणिपुर प्रेस क्लब पांथोकपा पाउमीसिंग उनबगी थौरम अमदा फोंदोखरे माना मखातना हाई इसम न मणिपुर लेंगाक तक्सिनबगी मतुंगिना कुमजा इंग्लिशिंग अनिगा तरागो हुमदोइद इंडो म्यांमार बॉर्डर फेंसिंग खाबगी मतंगदा मणिपुर की ऑफिशियल सिंग यावना म्यांमार की हाई लेवल ऑफिशियल सिंग यावना उनखिबा लेखरबनी मसिगी मतुंगिना इंग्लिश लिसिंग अनिगा तरागा मंगागी डिसेंबर कुनगा मथोइद इसम की म्यूटसिंगना कोकथा खुनौद सत्तुना सब पिलर तुंगबदा येनरिबसिगी वरोइसिन लेत्रिबा फाव लेपियो हाइना तक्सिन लेरि लोइनना कुमजा इंग्लिश इंगनिगा तरागा निपांदा अनोब लेंगा असिदा अमुक हना तक्सिनदुना मखाताबा थबक पाइखनबा लेरिङैदा कोविड-19 लाइसेट लाखपदगी खुदोंचाबा लौदुना बीआरटीएफ ना इंडो म्यांमार बॉर्डर फेंसिंग खाबा अमुक हौरखिबनी मसिना मरम ओइरगा मणिपुर की सरुखरा म्यांमार रोमदा लेखिबगी मवोंगदा लाखपदगी फिबम मसिदा यूसीएम ना थमकिबा वाफमसिंग इसमनसु सौगली लमदमसिगी लुप खुदिमकना अमत ओइना मियेंग संगमिना साइखि अमरमदा बीआरटीएफ ना इंडो म्यांमार बॉर्डर फेंसिंग खाबसी मखासा थरबदी मणिपुर की खुलक्या म्यांमार रोमदा लेखरगनी हाइना सरंग खुल की हानगी चेयरमैन तोंगनसु पाउमिसिंगदा फोंदोकी हाइना पाउसना मखा तारखली अतोपा पाउ मदना डिमोलिशन तौबा हाइबिस लोगी मखादा तौगदबनी सुप्रीम कोर्ट उत्तर प्रदेश गवर्नमेंटना बुलडोजर सिजनदुना युमकै सिदोकपगी थबक तौरिबा सिगी मतंगदा सुप्रीम कोर्ट स्टेट असिगी लेंगाक्तगी नुमित हुमनीगी मनुंगदा एफिडेविट पिखलंगनबा हाइख्रे वाफम असि कोर्ट असिदा गवर्नमेंटना अकक्नबा कम्युनिटी अमखक्तदा टारगेट तौदुना कम्युनिटी असिगी मियोइसिंगी युमकै सिदोकले हाइना थारखिबा पिटिशन अमगा मरी लेनना कोर्ट असिना फोंदोकिबनी पिटिशनर सिंगना युमकै सिबा हौद्रिङैदा नोटिसना सिंगबा मांगजौनना पिरखिबा लैते हाइना पुखलखि अदुबु गवर्नमेंटना एलिगेशन अदु याखिदे पिटिशन फाइल अदु एमिलेट उलामा आई हिन कौब ऑर्गेनाइजेशन अमना मथौ ताबा प्रोसेसिंग लोइद्रिङैदा मखाताना उत्तर प्रदेश की अथॉरिटी सिंगना युमकै सिदोकपगी थबक तौदनबा कोर्टना डायरेक्शन पिबिनबा फाइल तौरखिबनि सोइदि मखा सथरा पोइना पाउनिंग कोल सुमना फोंगली सहोदबा सेबोट टेस्ट की दमक पुखरे कोंब कैथेलदगी लैरुबा सेबोट का ngariga sarubadagi food poisoning oigani singnaba thawdokta miyoy ama lekhidre miyoy ani hospital da aruba phibam da lekanari thawdodugi matangda sadana thamauba sebor amadi atai sanaba polam sing sangyeng tawnabagi dama food safety gi kangbuna lakhatkre thokriba thawdo si thasi gi taraga manga gi ayuk pung nipan makhairum taba matamda singjamai ps ki manung sanba thongju pisu lampak manakta thokibani thawdoktu da lekhidraba miyoy dugi maming longjam khamba sai kunthraga manga apokpa longjam ibo soba kawi laikhidraba khambagi apokpi amadi masisu makhatana ras midisti de lekanari amaromda khambagi aroiba mathang mangam pangthoklingai da laikhidrabagi mayamba tompok sai nifugani toi masangam laktabagi digi singnaduna rims ta pukhatki adubu ka henba phibam oidabadagi mayumda muk putharaki thawdo thokraba matung Imphal East ki food safety gi kangbu mana laikhidraba khambagi yumda laktuna thijin humjinbagi thabak satakre numiraduda kongba kaithilgi lerakhiba sadana thamauba sebot ani yauna atai polam khara sangyeng sathanaba lakhatkre timmaduna kongba kaithildasu satuna sebot yon khibi nupi aduga su unaduna sebot adugi mari makhong khangdoknabusu khungul libigi thabak su satakre hari thawdo sigi matangna food safety gi officer haisnam prem kumar haikibada miyamna kaithel amasum hangliba dukan singdagi lerakpa polam sing sengna isingda tumthokpiyu amadi pungkhai ama isingda tingbiyu karigumba tingba matamda
Thaurek kumba kawa thengnarabadi polamadu sabigano haikenasu pausna makatana phongdorakli makasa tharakpo oina manaba pauksidu phonggiba topa paukhrana agnipat recruitment mayokta Bihar maisakle ruling party ki office ta sakhaikre India da lanmi gi thabaki damak marueba recruitment plan agnipat haiba anoba short term recruitment rule withdraw tawnaba taksinduna laipaki mafam kyara thoidokna Bihar ngasi nini sanma khongjang mayokre khoisaw narabana ha singna yekhai thukaiba mai thaba yauna state lengak phaiba BJP MLA da nungna thajin khreina news agency singna thadorapa pauk singna haidi Central Railway gi paw palloduna train gari kungani thoi sengadaba khongsat cancel tokre haina su paw singa sina haidi khongjang loi singna Indian Army haina iba banner paiduna anoba recruitment scheme yaning di haiba kholaw sing lauki Uttar Pradesh su manaba khongjang sataki so haidi Agnipat scheme asina sahi taragatreka makhai duga sahi kunga mathoi surabasing sahi marigi matam service tanha lising nifuga manga thabak tahongani haibani sahi marigi matam manungda thagi tolop lupa lising kunthra ragi nifu yauna allowance pigani makhoi medical aduga insurance ki benefits phangangani haidi sahi marigi manungda sada kunga manga khak lanmi oina lehangani duga non officer rank ta sahi taraga manga thabak tahongani ataina lupa lakh taraga mathoi digi lupa lakh taraga ni thoi ki marakta package laigani duga pension ki kudong chaba leke anobu police si meki kyadigi akanba criticism pinari makhoi gi manungda veterans major general BS Donoya yauri hen su paus na phungdorakli makasa thara koina pandam pauksi da phungba yamna lebak thiba nuaitaba pawmana yot suwa sinmi ma thoru yanduna siramle Kumbi Police Station ki manung chanba Kumbi College ki Indoor Stadium Hall ki manungda Kumbi College ki semga sakali bising subu yawba yot subu sinmi ma thoru yanduna siramle hairi Laikhidraba miwe dudi Laisram Amarjit Elias Thebo sai kunga mathoi apokpa Laisram Imosa kawi New Kaithil manbidagi ni hairi Thaudok thokpom digi phangwa pawgi matung ina Laikhidraba Laisram Thebo sahi amarom wa masanupa ama laire imung manung digi phangwa pawnadi Thebo na thoru yanduna siramlibadu mahaka imung manunga karisu nungainadaba amata laikhide mangna siramlibasi yumda laglamlaga satkhiba numit mari mangani rumta ngairibini ngarang numidang pung nipalum tarakpada mahak Thauri yanduna sir hena papi rakhibani thaudo adugi matangda Kumbi Police Station ki OC in charge Hussein Ahmad su laktuna yengsin kibaga loinana case ama lokatuna thijin bhaukre mafam aduda forensic science ki team ama laktuna yengsilaba matungda postmortem tawnabi Imphal da pukre su hairi makasa tharak poina to papawman Imphal more lambi da June 13 gi pung nifugani pan gi ban lakthokre Thasigi sacha taragani thuda yumdagi thabak satkani haiduna satkhraga thangnaba numit saisat taraga humdoi gi ayukta Laukshi part amasum soragi lonaba mafam amada sina phangkiba warepam Premjit sai kungomde apokpa W Abiram papal mayai lekai gi misi gi matangda laingakta pisin kiba memory namadu sarkar gi maikedi gi thaba oina onthok piraktabana maram oiraga hayeng sacha taraga tere ki ayuk pung manga dagi taraga mapan gi ayuk pung manga phawa pung marfuga marigi oiba Imphal more lambi NS 102 da GSC against the brutal killing of Warepam Premjit na sathok sasinda athingba thamle haina GSC ki convener and TK na thadorokpa sirol amanasu phongdorakli sirol asina hai masida lamdamasigi CSO maira paibi madi myamna mating pangbiu hairiba khongjang asida anayek mai ising learning laisol gi mari leinaba singdi konsiloi haina sirol asina su makhata na phongdorakli Pau solution poina tentang na pawning khol phonggiba kantin masang katang myam na thamjaramge akhanaba senpham kaithok tuna honadrabadi war on drug mai pakpak wagani liwa hauzik paliba lainga sina mayai ka nisa maru phangna muthanaba khanaba khongjang kya sangsili masiga iroina drug addict oiraba sahi nauriba na singbu normal life ta laknaba khanaba senpham kaithokuna honadrabadi war on drug mai pakpa wagani haba wafam lamding educated welfare association liwa lamding Thabal district na lenga ki puning singsilakli association asigi president khuyek piduna thokpa sirol aduna makhata na hai lamdam asida lairabi imungi drug addict kaya rehabilitation center da thamba ngamdaba kya masu yauri maram asina war on drug mai pakhan si hairabadi popi thabat onba mapa lebak ki pusilakpa drug leptana phapa madi drug addict oiraba naharol kya government ki free rehabilitation center fanganduna normal life lakhana na ba madi nisaban tawriba
CSO singbu pukning thogat piba amadi miyamna su nisaban gi thabakta yaukshinduna puna hona minasi haibu wafum thamlakli karigumba natrabadi overdose taduna mithai misi da na kya gi punsi manglagani hainasu siroladuna makha tarakli haujukoina di miyam pau si matang sai lusinjarage miyam puna na update nga minasi haina channel sigi mekedi gi thamjari haujukoina di matang sai lusinjarage and thank you.